Noon-Istv Imphal Jiribamgi Santi Kunokda Sing Ningkhaibadagi Lambi Phaunadana Leirakpa adu ngasidagi potchai yaudaba ahangba gari sing satpa hongnakre. Kurumjari ISTV Paumiyeng Tabidaba Sing Taramna Uksari Hoji Fabgi Maroba Pau Sandongna Pizari Ngarang Noon-Istv Imphal Jiribamgi Santi Kunokda Sing Ningkhaibadagi Lambi Phaunadana Leirakpa adu ngasidagi potchai yaudaba ahangba gari sing satpa hongnakre. Police ki pau da yumpham oiduna aikhoi gi paumina pirakpa pau gi matung ina sing ningkhaiba aduna maram oiduna ngarang dagi panduna leirakpa pochai yaugdaba ahangba gari sing adu ngasi ayuk pung 9 makhairom dagi hauduna chatpa hokre hairi makhatana nong suraktrabadi amadi ningkhai kheba mafam sing mapung fana senjin ba loisilabadi pochai thanna yauraba gari sing adusu lanthok pa horpa yai hairi Hanagi Minister Bijoy Koizamgi Thongjuda Leiba Yum Mayada Masak Khangdaba Singna hand grenade ani thamjilamle hairi Police na asoi angam yaudana bom adu lokthokre bom thamjilamba adugi matangda Bijoy Koizamna phongdorakpada yegnabada tawgudaba thabaktu makhoida torokpachi yaningde politics ta yausel haningde hairi Combined Security Force na arambai Tengoloi Phakibabu yaningdaba phongdoktuna hiyanglam ACG manungsan leiba Sengmaijun Kunau Ireima Makhalaikai gi Ima Singna kholau kya lauduna khongjang sangsinkre AT gi Tengoloi Fabu yaningde AT gi Isa Sing Fab gi mahuta mama oibising oina Fabiyo Phakiba arambai Tengoloi Sing kanisnamata yaudan thadorakadabani haina Maira Paibisina kholau kya lauki khongjang aduda saruk yakibi Maira Paibi Maibam Purnima Sina lisingani kungohumdoi gi mege tang ahumda Kuki narco terrorist singna Maitai Singda Atamna Ladarak Padigi Arambai Tengol Thoraktuna Kul Ngakpugi Tabak Togduna Laki Madugi Matungda Manipura Santi Handilaknaba Amasung Mayambu Lenga Ngakpi Senbigini Haiba Governor Gi Paktak Matung Inna Kul Ngakpu Singna Padamba Kulai Lengakta Piket Kibane Hauzik AT Isa Sing Thi Tiduna Parak Deba Kari Maram Gino Masi Mama Oibi Singna Yaningde Haike Governor na yaba pidana Maira Paibi mama khoi mayam changdana khulai jing du loinu pukhatana thingkal le aduga azikari marangi no baisa jing phabiri je athubu matamda cha jing je thadok piro karim ta yaudana mama khoina haijari Hauzik Manipura Laiba Fiam Asida Lakadaba Sahi Tara Manga Fauba Hanagi Manipur Adu Oibada Wagani Mitu Nalamda Masigi Zugli Loina Makpashiduna Ladiba Asi Kugnaba Afaba Mahiroi Mama Lepak Nungsibalu Singbakaya Putok Patsangi Maduna Trabadi Manipur Mutkiba Yabagi Akiba Lady Haina Hanagi PWD Ship Engineer cum Project Director Yamnam Joy Kumarna Oinamgi Afaba Mahiro Singh Sanaru Singh Yana Hiram Kayada Mitoi Mihalaba Singda Memento Certificate Amadi Case Award Piduna Pangtok Tona Lakpugum Taramaridak Suba Felicitation Function of the Meritorious Students Ke Tharumda High Cre Educational Trust Oinam ETO na Sinduna Oinam Public Hall Usak Khang the Bida Pangchu Kibatara Marirak Suba Tharam Aduda Class 10 Ge Mahiroi Tragani Toy Class 12 Ke Mahiroi Tragani Toy Sanaroi Taruk JEE exam Mai Paklaba Mahiroi Ahumda Memento Certificate Amadi Case Award Pidun Ikai Kumnaba Utke Yimnam Joy Kumana Makata na Haikibada Hauzik Oiriba Manipur Ge Tangdu Laita the film Asi Matam Sang na Sanga the Maramna Hauzik Haurok Liba Naha Singh Mahiro Singh Asoba Thaudang Lay Tumasaki Damakta Kanbang Amba Lusing Bagi Matam Oire Delhi Ge Yaka Ngaiduna Tabak Toba Lusing Basingna Ngasigi Manipur Wahan Bani Haike Delhi dagi harak paduna fadi lu banyana khanba adugumba wakhalon leiba leader Delhi dagi harak pa officer mayam amana akhoi maitai kuki naga kana no masam mun khangdaba makhoi sentiments khangdaba ga makhoi wakhal khangdaba adum mayam officers mayam na akhoi planner oina leiraba implementation tawbagi bureaucracy na leigari manipur chakhat bangamoi akhoi manipur se akhoi mutki phibam dadum lakpata bani Social and Cultural Activist Dr. T.I. Swaran Kumarna ngasi mai paglaba Mahiroi Singh asibu ETO na puning thagoliba ase Mahiroi Singh amadi Sanaroi Singh asina makoigi hona zamal adubo masak khangba utpaga loinana makoina khunai asigi tungda afaba thabak kharadi soidana tawrakani habigi paujil pibagi liklam ama yatpani haike Masih metrik temagam phangaiba 12 temagam phangaiba sanabagi prize mayam phangaiba atop special personalities man phori ko isa singse inau singse makoina lona
ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯍꯣꯠꯅꯔꯝꯒꯗꯕꯗꯣ ꯑꯩꯈꯣꯏ ꯑꯝꯇ ꯌꯦꯡꯁꯦꯕ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯣꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯁꯅꯨ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯁꯅꯨ ꯀꯃꯥꯏꯅ ꯑꯦꯋꯥꯔꯗ ꯐꯪꯉꯛꯀꯗꯣꯏꯅꯣ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯇꯝꯁꯅꯨ ꯍꯥꯏꯗꯅ ꯑꯣꯏꯅꯥꯝꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯇꯣꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯂꯤꯁꯤꯇꯦꯁꯟ ꯐꯪꯁꯟ ꯇꯧꯋꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝꯒꯤꯗꯤ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯄꯅꯦꯕ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani. Class 12 pass amasung masagi chahi tara tare tagina kunmanga fawbagi manungda leiba naha singna Hotel Imphal by Classic North AOC gi third floor da lengthopiro. Honglakliba punsigi lambi sida araiba chaba yaba makhai sasinari. aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेक तुंगदा मखा तब पाउदा सागथोंग ग्यास असि मतौ करमना कंज्यूमर सिंग सिन नगदगे अमदी खुदोंग थिबगी दगी मतौ करमना सेक्शन थरांग सिंग लखत कदगे हाइबगी मतंगदा ऑल गैस केयर एजीसी मणिपुर स्टेट ना चथरकपा अवेयरनेस कम ट्रेनिंग प्रोग्राम अदु कक्सिंग डिस्ट्रिक्ट की सेंगमाइजिंग खोइदुम लाइरंबी संगलेन दसु पांगथोखरे एमएसआरएलएम गी मखा द लेबा सेंगमाइजिन खुनौ खोइदुम अपुनबा बेलेब कक्सिंग डिस्ट्रिक्ट अमदी ऑल गैस केयर एजीसी मणिपुर स्टेट का खुसम नदुना पांगथोकेबा अवेयरनेस प्रोग्राम अदुदा एजीसी मणिपुर स्टेट के मैनेजर एस जोय प्रकाश ना एलपीजी गैस ता थोलकदब खुदोंग थिबा कयादै गांथोकनबा मियामदा सुगाइना खंगनखि थरम अदुगा मरी लेनना सोशल इंक्लूजन सोशल डेवलपमेंट एसआईएसडी की कैडर नोंगथोंबम हेनरीना पांगथोलेबा अवेयरनेस असना चाकथोंग गैस तगी थोलकदब खुदोंग थिबा कया अदु अखंग आहि सिंगना मियामदा निंगथीना खंगनबा असि अफबा खोंगथांग अमनि हाइखि यामना तांगना थोपा थौदोक अमा ओइना क्वाक्टा म्युनिसिपल काउंसिल वार्ड नंबर 1 तेरा खोंगसांग बिदा मोहम्मद इबो मसा कबा मियोय अमगी युमना चंगसिलखिबा कबो कै हाइना खंगनबा एशियन लियोपार्ड केट अमा एनवायरमेंटल एक्टिविस्ट अनिस अहमद ना बिष्णुपुर फॉरेस्ट डिवीजन की रेंज फॉरेस्ट ऑफिस मोइरांगी स्टाफ सिंग कौदुना तेक्ता कायदना फारगा खुसिनक्रे हाइरिबा कबो कै मखलसी साउथ एशिया अमदी साउथ ईस्ट एशिया लेपाक सिंगदा फंगबा लमलकी सा मखल अमनी हाइरि हौजी लोइसलकपदा मरुइबा पाउ अमुक हना NH37 इम्फाल जिरीबाम की शांति कुनौदा सिंगनिंग खाइबदगी लंबी फाउनदना लेरकपा अदु ngasiदगी पोचै याउदबा अहांग गाड़ी सिंग चटपा हौनक्रे हौजी फावगी द ISTV संदोक सरे पामता ngasai द टेंशन जरी मियंग ताबिरिबा मयाम पुनमपुसु अमुक हन्ना खुरुमजरी